ꯑꯩꯅ ꯅꯪꯒꯤ ꯁꯤꯗ ꯂꯥꯛꯏꯁꯦ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯒꯤ ꯉꯥꯏꯍꯥꯛ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯑꯒ ꯍꯟꯗꯛꯁꯦ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯕꯒꯨꯝ ꯃꯐꯝ ꯈꯪꯗꯕ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯐꯥꯎꯏ ꯑꯗꯣ ꯐꯔꯦꯅꯦ ꯁꯦꯜꯗꯨꯕꯨꯗꯤ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯄꯤꯗꯧ ꯂꯩ ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯁꯨ ꯇꯧꯗ꯭ꯔꯁꯨ ꯅꯪꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯄꯤꯕꯅꯤꯅ ꯈꯜꯂꯣ ꯑꯗꯣ ꯅꯪꯁꯤ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯁꯤꯒꯨꯝꯕ ꯂꯝꯕꯤꯁꯤꯗ ꯀꯃꯥꯏꯅ ꯆꯪꯉꯛꯏꯅꯣ ꯑꯗꯨꯒ ꯃꯐꯝꯁꯤꯗꯅ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯃꯤꯅꯣ ꯅꯪꯒꯤ ꯋꯥꯔꯤꯅ ꯀꯩꯅꯣ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯂꯤꯔꯒ ꯈꯪꯍꯜꯂꯣꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯝꯇꯗ ꯂꯤꯔꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯒꯦ डॉक्टर चन्ना बताओ शीमा इमा कना कना लेगे आई कोई मां से कहीं रोक दो से मिट पांगो इमा मते हम तो पांगो शोर सांग लोन भी इमा से इमा मिट पांगो इमा इमा रामा इमा आई सानु पीछे मम्मी तगी मा पीता हला कनु को ngasidi aigi isanupise nanginapam na sinaraman ko ima 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 hagalo ima siguro siya ima nandiyan ba yaro ima ay mo ka na sinaraman hagalo ima nangi wari siya si tabada ꯑꯩꯒꯤꯁꯨ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯋꯥꯔꯤꯗꯣ ꯃꯈꯥ ꯂꯩꯇ꯭ꯔꯕꯣ ꯂꯣꯏꯗ꯭ꯔꯤ ꯑꯗꯨꯝ ꯇꯧ ꯃꯊꯣꯡ ꯍꯨꯛꯄ ꯋꯥꯔꯤ ꯅꯠꯇꯦꯗ ꯂꯤꯔꯛꯑꯣ ꯇꯥꯒꯦꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯄ ꯇꯥꯈꯤ ꯉꯁꯤꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯎꯠꯀꯦ ꯀꯩ ꯄꯣꯠꯅꯣꯗ ꯅꯪꯅ ꯌꯨꯝꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯣ ꯏꯍꯥꯡ ꯍꯥꯡꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯗ ꯄꯤꯒꯦ ꯈꯟꯅ ꯊꯝꯂꯛꯄꯅꯤ ꯃꯇꯥꯡ ꯍꯦꯛꯇ ꯆꯥꯗꯕ ꯉꯁꯤꯗꯤ ꯄꯤꯔꯒꯦ ꯇꯧꯕ ꯀꯩ ꯄꯣꯠꯅꯣ ꯁꯠ ꯄꯨꯊꯣꯔꯛꯑꯣꯕ ꯄꯨꯊꯣꯔꯛꯀꯦ ꯑꯌꯥ ꯂꯤꯛꯅꯦ ꯌꯥꯝ ꯐꯖꯩꯌꯦꯗ ꯁꯅꯥ ꯁꯥꯕꯒ ꯌꯥꯝ ꯍꯩꯀꯣ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯗꯨ ꯊꯣꯛꯑꯦ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯒꯤꯅꯦꯕꯨ ꯍꯥꯏꯔꯗꯤꯅꯦ ꯍꯩꯇꯕ ꯑꯝꯇ ꯂꯩꯇꯦ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯊꯕꯛꯇꯤ ꯍꯩꯈ꯭ꯔꯕ ꯗꯥ ꯅꯪꯅ ꯄꯥꯝꯖꯅ ꯁꯥꯕꯤꯔꯛꯄ ꯂꯤꯛꯁꯦ ꯑꯩꯒꯤ ꯉꯛꯁꯝꯗ ꯁꯤꯖꯟꯕꯤꯔꯣ ꯁꯤꯕꯤꯔꯛꯀꯦ ꯀꯗꯥꯏ ꯅꯪꯒꯤ ꯅꯁꯛꯁꯦ
ꯇꯣꯉꯥꯟꯕ ꯇꯣꯞ-ꯇꯣꯞꯄ ꯅꯒꯨꯟ ꯑꯃ ꯊꯣꯛꯂꯛꯏ. ꯑꯁꯦꯡꯕꯩ ꯐꯖꯕ꯭ꯔꯥ? ꯐꯖꯩ. ꯑꯗꯨꯗ ꯅꯪꯁꯦ ꯃꯤ ꯁꯨꯝꯕꯗꯤ ꯌꯥꯝ ꯍꯩꯖꯥꯅꯤ. ꯇꯧꯔꯝꯃꯅꯤ ꯇꯨ. ꯑꯩꯕꯨ ꯍꯦꯛꯇ ꯁꯨꯝꯕꯤ. ꯅꯨꯄꯤ ꯊꯤ ꯈꯪꯉꯛꯑꯁꯨꯅꯦ ꯍꯦꯛꯇ ꯅꯨꯡꯁꯤꯍꯟꯕ ꯉꯝꯃꯤ. ꯅꯪꯁꯦ ꯇꯣꯉꯥꯟꯕ ꯃꯒꯨꯟ ꯑꯃꯗꯤ ꯆꯦꯟꯕꯖꯥꯅꯤ. ꯗꯥ ꯑꯩꯉꯣꯟꯗ ꯑꯪꯀ ꯊꯣꯛꯂꯛꯑꯣꯏꯃꯤ. ꯊꯣꯛꯂꯦ. ꯅꯪ ꯉꯥꯛꯇ ꯂꯩꯔꯝꯃꯨꯀꯣ. ꯑꯁ ꯉꯥꯛꯇ ꯉꯥꯏꯈꯣꯕꯗ. ꯑꯁ ꯑꯃꯨꯛ ꯂꯥꯛꯀꯦ ꯂꯩꯔꯝꯃꯨ. ꯑꯁꯤ ꯀꯣꯡꯄꯥꯛ ꯃꯥꯟꯕꯤꯁꯦ ꯃꯇꯥꯡ ꯆꯥꯈꯤꯗ꯭ꯔ ꯄꯣꯠꯅꯤ. ꯅꯨꯡꯁꯤꯗꯕꯅ. ꯊꯔꯣ ꯀꯩꯗꯧꯔꯒꯦ? ꯅꯨꯄꯤ ꯃꯅꯥꯛꯁꯤꯗꯅꯦ ꯆꯨꯔꯨ ꯅꯩꯁꯜꯂꯒ ꯂꯩꯅꯦꯕ. ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯦ. ꯑꯁ ꯅꯪ ꯁꯤꯗꯤꯕꯣ. ꯆꯠꯃꯥꯟꯅꯕꯤꯁꯦ ꯃꯁꯤꯒꯤ ꯃꯅꯥꯛꯇꯅꯦ ꯆꯨꯔꯨ ꯅꯩꯁꯜꯂꯒ ꯂꯩꯔꯗꯕꯅꯦꯕ. ꯅꯁꯛꯇꯨꯒꯅꯦ ꯑꯁ, ꯅꯪ ꯀꯩꯅꯣꯅꯦ? ꯅꯨꯡꯁꯤꯗꯕꯅ ꯍꯥꯏꯕ. ꯂꯧꯔꯝꯗꯥꯏꯗꯅꯒꯅꯦ ꯌꯥꯝ ꯅꯨꯡꯁꯤ ꯀꯥꯏꯅ ꯑꯅꯤꯒ ꯂꯣꯟꯁꯜꯂꯗꯅ ꯑꯩ ꯈꯜꯂꯨꯔꯒꯅꯦ ꯈꯣꯏꯗꯧꯒꯁꯦ ꯄꯤꯔꯤ ꯁꯥꯎꯅꯤꯡꯉꯦꯕ. ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯃꯤ ꯅꯨꯄꯤꯁꯦ? ꯍꯥꯅꯤꯡꯉꯤꯀꯣ. ꯑꯁ ꯊꯔꯣ ꯑꯝꯇ ꯉꯥꯏꯈꯣ. ꯅꯅꯥꯎꯄꯤꯁꯦ ꯇꯥꯔ ꯅꯨꯡꯉꯥꯏꯔꯣꯏ. ꯑꯩ ꯑꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯖꯔꯕꯤꯅꯦꯕ. ꯅꯪꯁꯨ ꯈꯔ ꯅꯨꯡꯁꯤꯕꯤꯌꯨ ꯀꯩꯗꯧꯔꯒꯦ? ꯀꯔꯤꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕꯅꯣ? ꯍꯥ? ꯅꯪ ꯑꯩꯒꯤꯗꯤ ꯀꯔꯤ ꯈꯟꯒꯦ? ꯅꯪ ꯁꯤꯗꯤ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯅꯕꯥꯅꯤꯁꯦ ꯑꯩꯒꯤ ꯏꯐꯝꯗꯗꯤꯅꯦ ꯆꯞ ꯃꯥꯟꯅꯩꯕ. ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯀꯩꯗꯧꯔꯒꯦ? ꯐꯤ ꯂꯩꯌꯣ ꯍꯥꯏ ꯅꯕꯥꯅꯤ ꯆꯞ ꯃꯥꯟꯅ ꯑꯗꯨꯝ ꯂꯩ. ꯁꯅꯥ ꯁꯥꯎ ꯍꯥꯏ ꯅꯕꯥꯅꯤ ꯆꯞ ꯃꯥꯟꯅ ꯑꯗꯨꯝ ꯁꯥꯃꯤꯟꯅꯔꯤ. ꯅꯠꯇꯦ ꯁꯤꯗ ꯀꯔꯤ ꯋꯥꯠꯍꯟꯒꯦꯕ ꯑꯩꯅ? ꯑꯁ ꯄꯨꯂꯞ ꯁꯥꯏ ꯀꯥꯅ ꯀꯥꯏꯗ ꯁꯥꯔꯤꯕ? ꯊꯔꯣ. ꯍꯥ? ꯀꯥꯏꯗ ꯁꯥꯒꯦꯕ? ꯑꯁ ꯅꯪ ꯊꯤꯖꯤꯟꯅꯔꯗꯅ. ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ? ꯅꯨꯄꯤꯁꯤꯒꯤ ꯃꯅꯤꯡꯗꯅꯦ ꯆꯨꯔꯨ ꯅꯩꯁꯜꯂ ꯂꯩꯔꯗꯅ. ꯑꯁ ꯅꯪ ꯁꯤꯗꯤ ꯅꯩꯗꯤ ꯃꯤ ꯊꯔꯣ. ꯅꯪꯅ ꯃꯥꯒꯤ ꯃꯅꯤꯡ ꯂꯩꯁꯟꯅꯔꯤꯗꯣ ꯅꯪ ꯃꯉꯣꯟꯗ ꯀꯔꯤ ꯄꯤ? ꯑꯁ ꯍꯥ? ꯀꯔꯤ ꯄꯤꯒꯦ ꯍꯥꯏꯌꯣꯕ? ꯊꯔꯣ ꯑꯩ ꯀꯩꯁꯨ ꯄꯤꯗꯦ ꯋꯥꯅꯤ. ꯅꯪꯅ ꯈꯪꯀꯟꯕꯁꯤꯅ ꯑꯣꯏꯕ. ꯁꯦ ꯐꯖꯅ ꯍꯥꯏꯅꯁꯤ ꯂꯥꯛꯑꯣꯕ. ꯑꯉꯥꯡ ꯇꯥꯅꯦꯕ. ꯂꯥꯛꯑꯣ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯤ ꯂꯥꯛꯑꯣ. ꯂꯥꯛꯑꯣ ꯃꯅꯨꯡ ꯆꯪꯁꯤ ꯂꯥꯛꯑꯣꯕ. ꯑꯁ ꯑꯩ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤꯗ. ꯂꯥꯛꯑꯣ. ꯏꯊꯦꯟꯕꯅ ꯃꯔꯣꯟ ꯑꯃ ꯍꯩꯔꯤꯕ. ꯅꯪꯅ ꯏꯅꯥꯎꯒꯤꯅ ꯂꯤꯛꯁꯨ ꯁꯥꯏ ꯁꯅꯥꯁꯨ ꯁꯥꯏ. ꯑꯩꯒꯤꯁꯨ ꯈꯔ ꯁꯥꯁꯤꯕ. ꯑꯁ ꯌꯥꯔꯦꯁꯦ. ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯁꯦ ꯈꯔ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅꯦ ꯁꯅꯥ ꯂꯤꯛ. ꯁꯤ ꯅꯠꯇ꯭ꯔꯗꯤ ꯋꯥꯔꯤ ꯂꯩꯇ꯭ꯔꯕ꯭ꯔꯕ? ꯑꯗ ꯅꯣꯡꯃꯗꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯌꯨ ꯀꯩꯗꯧꯔꯒꯦ? ꯑꯁ ꯑꯩꯅꯦ ꯂꯥꯁꯇꯅꯦ ꯀꯣꯛꯀꯥꯁꯦ ꯂꯣꯏ ꯆꯥꯛꯈꯠꯂꯛꯇꯣꯔꯤ. ꯃꯈꯥ ꯇꯥꯅꯅꯦ ꯅꯕꯥꯅꯤ ꯂꯥꯎꯅꯕꯁꯨ ꯌꯥꯔꯣꯏ. ꯁꯅꯥ ꯂꯤꯛꯀꯣꯟꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕꯁꯨ ꯌꯥꯔꯣꯏ. ꯆꯞ ꯃꯥꯟꯅꯅ ꯁꯥꯔꯤꯗꯅ. ꯑꯍꯥꯟ ꯑꯀꯣꯟ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ. ꯑꯩ ꯅꯪ ꯋꯥꯈꯜ ꯇꯧꯀꯣ. ꯈꯣꯏꯗꯧ ꯁꯧꯒꯠꯄꯅꯦ. ꯑꯩꯅ ꯍꯥꯏꯔꯣꯗꯤ ꯇꯧꯔꯤꯁꯤ. ꯑꯃꯗꯨꯅ ꯑꯩ ꯍꯥꯏꯔꯕ. ꯉꯥꯏꯈꯣ ꯍꯥꯏꯒꯦ. ꯉꯥꯏꯈꯣ ꯃꯤ. ꯁꯤ ꯑꯝꯇ ꯉꯥꯏꯈꯣ ꯍꯥꯏꯒ. ꯑꯝꯇ ꯉꯥꯏꯈꯣ ꯋꯥꯅꯤ. ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯤꯅꯦ. ꯑꯝꯇ ꯉꯥꯏꯈꯣ. ꯑꯁ. ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯔꯦ. ꯁꯤ ꯃꯉꯥꯏꯔꯦꯗꯅ. ꯊꯝꯕꯥꯜ ꯅꯪꯅ ꯃꯔꯣꯜ ꯑꯃ. ꯅꯕꯥꯅꯤꯁꯦ ꯍꯨꯏꯒ ꯍꯧꯗꯣꯛꯀꯗꯧ ꯃꯉꯥꯏ. ꯎꯅꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ. ꯄꯪꯀꯠꯇ ꯀꯟꯅꯩ. ꯑꯩ ꯅꯪꯁꯨꯅꯦ ꯍꯥꯏꯁꯦ. ꯑꯩꯅ ꯍꯥꯏꯁꯤꯅꯤ. ꯉꯁꯤꯅ ꯂꯥꯁ ꯋꯥꯔꯅꯤꯡ. ꯃꯇꯨꯡꯗꯅꯦ ꯅꯕꯥꯅꯤ ꯑꯃꯨꯛ ꯈꯟꯅꯕ ꯌꯥꯔꯣꯏ. ꯑꯩ ꯇꯥꯃꯣꯆꯧꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯌꯥꯗ꯭ꯔꯦꯕ. ꯂꯩꯀꯥꯏꯁꯤꯗ ꯑꯩꯒꯤ ꯏꯖꯠꯁꯨ ꯈꯤꯇꯪ ꯌꯦꯡꯕ ꯀꯩꯗꯧꯔꯒꯦ? ꯍꯟꯗꯛ ꯌꯥꯗ꯭ꯔꯗꯤꯕ ꯅꯕꯥꯅꯤꯃꯛ ꯑꯩꯅ ꯐꯨꯒꯠꯂꯛꯀꯅꯤ ꯍꯥꯏꯁꯤꯅꯤ. ꯗꯥ ꯌꯥꯔꯤꯕꯁꯦ ꯁꯥꯎꯔꯅꯣꯕ. ꯁꯦ ꯌꯥꯔꯦ ꯆꯠꯂꯣꯁꯦ. ꯍꯥꯏꯔꯨꯔꯒꯅꯦ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯦꯊꯔꯛꯀꯅꯦꯕ. ꯑꯩꯅ ꯍꯥꯏꯁꯤꯅꯤ. ꯃꯇꯨꯡꯗꯅꯦ ꯅꯕꯥꯅꯤ ꯍꯦꯛ ꯈꯟꯅꯔꯕ ꯅꯕꯥꯅꯤꯒꯤ ꯃꯅꯨꯡꯗꯅꯦ ꯑꯃꯗꯤ ꯅꯄꯥꯝꯃꯕꯨ ꯁꯣꯏꯗ꯭ꯔꯕꯅꯤ. ꯅꯕꯥꯅꯤꯅꯦ ꯏꯁꯧ ꯂꯥꯡꯖꯟꯅ ꯂꯩꯍꯧꯔꯣ. ꯅꯕꯥꯅꯤꯒꯤ ꯃꯇꯨꯡ ꯁꯔꯨꯛꯅꯦ. ꯉꯥꯏꯈꯨꯋꯣ. ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏ ꯀꯧꯔꯣ. ꯅꯨꯡꯉꯥꯏꯔꯦ. ꯀꯨꯝꯍꯩ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯔꯤ. ꯃꯦ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯌꯦ ꯀꯥꯅ ꯎꯔꯣꯛ ꯈꯣꯡꯁꯥꯡꯕꯤ ꯃꯥꯟꯕꯤ. ꯅꯪꯗꯤ ꯌꯥꯝ ꯐꯖꯔꯦꯍꯦ. ꯀꯣꯝꯄꯥꯛ ꯑꯀꯣꯞꯄ ꯍꯦꯛ ꯃꯥꯜꯂꯗꯅ. ꯅꯪꯒ ꯑꯣꯟꯁꯤꯟꯅꯕꯗ ꯂꯦꯝꯗꯦ ꯏꯕꯦꯝꯃ. ꯑꯩꯁꯨ ꯂꯦꯝꯗꯤꯌꯦ. ꯂꯦꯝꯕꯤꯁꯤꯅ ꯅꯣꯏꯒꯤꯗꯣ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒꯦꯕ? ꯑꯗꯨꯕꯨꯔꯣ ꯊꯔꯣ
ꯑꯩꯈꯣꯏ ꯅꯨꯄꯥꯗꯤ ꯐꯈ꯭ꯔꯄꯣꯠꯅꯤ ꯑꯩꯅ ꯍꯥꯏꯕꯗ ꯏꯜꯂꯤꯕ ꯑꯩꯅꯕꯨ ꯍꯥꯏꯔꯗꯤꯅꯦ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯧ ꯆꯣꯡꯊꯩ ꯂꯪꯈꯣꯡꯗ ꯆꯣꯡꯊꯧ ꯆꯣꯡꯊꯩ ꯄꯣꯠ ꯂꯩꯕ ꯆꯠꯂꯤ ꯀꯣꯟꯁꯨ ꯐꯦꯡꯕꯤꯔꯤꯕ ꯐꯤꯁꯨ ꯁꯨꯕꯤꯔꯤꯕ ꯆꯥꯛꯁꯨ ꯊꯣꯡꯕꯤꯔꯤꯕ ꯅꯣꯏꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯅꯤꯂꯦꯟꯕꯤꯌꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤ ꯑꯃ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤꯅ ꯂꯨꯅ ꯇꯧꯅꯤ ꯑꯩꯕꯨꯅꯅꯦ ꯂꯨꯅ ꯇꯧꯔꯤꯅꯤ ꯈꯪꯗꯦ ꯇꯧꯗꯤꯅꯤ ꯈꯪꯗꯦ ꯑꯣ ꯑꯗꯨꯕꯨꯗꯤꯅꯦ ꯀꯩꯁꯨ ꯁꯥꯎꯔꯨꯅꯨꯏꯕꯦꯝꯃ ꯑꯇꯣꯝꯕꯤꯒ ꯑꯍꯟꯒꯁꯦ ꯑꯇꯣꯝꯕꯤꯅ ꯍꯦꯛꯇ ꯂꯨꯅ ꯇꯧꯕꯅꯤ ꯑꯁ ꯑꯗꯨ ꯍꯥꯏꯔꯛꯄꯗꯅꯤꯁꯦ ꯈꯣꯏꯗꯧꯁꯦ ꯄꯤꯔꯤꯛ ꯄꯤꯔꯤꯛ ꯁꯧꯒꯠꯂꯤꯁꯦ ꯀꯩꯅꯣ ꯇꯧꯁꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯍꯔꯣ ꯊꯝꯕꯥꯜ ꯀꯥꯏ ꯂꯩꯒꯦ ꯅꯣꯏꯕꯣ ꯑꯝꯇ ꯀꯥꯈꯠꯂꯣ ꯑꯁ ꯑꯩꯕꯨ ꯁꯠ ꯊꯝꯃꯝꯕꯅꯦꯕ ꯁꯤ ꯂꯩꯇꯦꯕ ꯁꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯇꯥꯡ ꯆꯥꯕꯗꯅꯦ ꯑꯩꯅ ꯑꯃꯨꯛꯇꯪ ꯁꯣꯏꯗ꯭ꯔꯕꯅꯦ ꯂꯩꯇꯦꯕ ꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯕꯨ ꯀꯗꯥꯏꯗꯩ ꯄꯩꯁꯥꯅ ꯄꯨꯒꯠꯇꯣꯏꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯅꯤꯁꯦ ꯂꯧꯔꯨꯕꯗꯒꯤꯅꯦ ꯑꯩꯒꯤ ꯏꯖꯠꯁꯦ ꯂꯣꯏ ꯂꯩꯈꯥ ꯇꯥꯗꯣꯔꯤꯕ ꯊꯕꯛ ꯇꯧꯒꯦ ꯈꯪꯗꯦꯕ ꯉꯁꯤꯗꯤ ꯊꯝꯕꯥꯜ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ ꯂꯥꯛꯑꯣꯕ ꯊꯝꯕꯥꯜ ꯀꯅꯥꯅꯣ ꯁꯤꯅ ꯇꯥꯃꯣ ꯑꯣꯏꯔꯝꯃꯥꯅꯤ ꯍꯔꯣ ꯀꯥꯏ ꯂꯩꯒꯦ ꯅꯣꯏꯕꯣ ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯃꯣ ꯑꯩ ꯎꯄꯨꯗꯒꯤ ꯂꯥꯛ 3 ꯊꯝꯕꯗꯨ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯀꯅꯥ ꯂꯧꯈ꯭ꯔꯒꯦ ꯅꯅꯥꯎ ꯅꯨꯄꯤꯅ ꯄꯥꯏꯕ꯭ꯔꯥ ꯅꯪ ꯄꯥꯏꯕ꯭ꯔꯣ ꯇꯥꯃꯣ ꯑꯩꯗꯤ ꯈꯪꯗꯤꯌꯦ ꯏꯃꯥ ꯈꯪꯗꯦ ꯀꯥꯏꯅ ꯑꯩꯅ ꯅꯣꯏꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯁꯅꯥꯒ ꯁꯦꯜꯒꯗ ꯆꯣꯞꯀꯅꯣ ꯍꯥꯏꯗꯅ ꯃꯥꯗꯤ ꯂꯧꯔꯨꯕꯗꯒꯤꯅꯦ ꯑꯩꯒꯤ ꯏꯖꯠꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯗꯣꯔꯦ ꯅꯅꯥꯎ ꯀꯥꯏ ꯆꯠꯀꯦ ꯃꯈꯥꯗ ꯂꯩꯕꯅꯦ ꯊꯝꯕꯥꯜ ꯇꯥꯔꯦꯗ ꯂꯥꯛꯑꯦ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ ꯁꯔꯣ ꯗꯥ ꯀꯩꯗꯧꯔꯒꯦ ꯑꯗꯥꯝ ꯐꯤꯡꯅ ꯀꯩꯗꯨꯕꯣ ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ ꯑꯩꯒꯤ ꯎꯄꯨꯗ ꯂꯨꯄꯥ ꯂꯥꯛ 3 ꯊꯝꯕꯗꯨ ꯀꯅꯥ ꯂꯧꯒꯦ ꯀꯅꯥ ꯂꯧꯒꯦ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯀꯥꯏꯅ ꯁꯣꯗꯣ ꯏꯆꯦꯅ ꯍꯦꯛ ꯄꯥꯏꯕꯅꯦ ꯀꯔꯤ ꯑꯩꯅ ꯄꯥꯏ ꯀꯥꯅ ꯅꯪꯁꯨ ꯍꯥꯡꯉꯤꯗꯨꯗꯤ ꯅꯪꯁꯨ ꯍꯥꯡꯉꯤꯗꯨꯗꯤ ꯑꯩꯗꯤꯅꯦ ꯉꯁꯤ ꯐꯥꯎꯕꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯑꯝꯇ ꯇꯧꯗ꯭ꯔꯤ ꯄꯨꯟꯁꯤꯗꯁꯨ ꯇꯧꯗꯦ ꯇꯧꯁꯨ ꯇꯧꯔꯣꯏ ꯅꯕꯥꯅꯤ ꯌꯦꯅꯧ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯎꯄꯨꯗ ꯌꯥꯎꯕ ꯑꯩꯒꯤ ꯄꯩꯁꯥꯗꯨ ꯀꯥꯏ ꯊꯝꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯑꯩꯅ ꯐꯨꯒꯠꯇꯣꯏꯅꯣꯃꯤ ꯅꯕꯥꯅꯤ ꯑꯩꯅ ꯂꯧꯔꯨꯕꯁꯦ ꯑꯩ ꯀꯣꯛꯀꯥꯁꯦ ꯆꯥꯏ ꯍꯥꯏꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯅꯦ ꯅꯕꯥꯅꯤꯅ ꯄꯩꯁꯥꯗꯨ ꯄꯨꯊꯣꯛꯇ꯭ꯔꯕ ꯅꯕꯥꯅꯤꯅꯦ ꯕꯣꯔꯥꯗ ꯍꯥꯜꯂꯒ ꯅꯌꯨꯝ ꯊꯤꯟꯗꯣꯏꯅꯤ ꯇꯥꯃꯣ ꯐꯖꯅ ꯍꯥꯏꯅꯧ ꯀꯩꯗꯧꯔꯒꯦ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯒ ꯐꯖꯕ꯭ꯔꯣ ꯅꯪ ꯀꯩ ꯈꯪꯒꯦ ꯅꯪ ꯀꯩ ꯈꯪꯒꯦ ꯃꯁꯦ ꯑꯩꯈꯣꯏ ꯏꯇꯩꯅꯧꯒꯤ ꯋꯥꯔꯤꯅꯤ ꯃꯁꯤꯗ ꯅꯪ ꯌꯥꯎꯐꯝ ꯊꯣꯛꯄ꯭ꯔꯣ ꯃꯧ ꯍꯤꯒꯥꯏ ꯋꯥ ꯉꯥꯡꯕꯤꯒꯣꯏ ꯇꯧꯔꯗꯅ ꯆꯠꯂꯣ ꯑꯃꯨꯛ ꯂꯥꯛꯄ ꯌꯥꯔꯣꯏ ꯊꯔꯣ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏ ꯃꯁꯤ ꯅꯨꯄꯤꯁꯤ ꯃꯁꯤ ꯆꯠꯂꯣ ꯑꯉꯥꯡꯅ ꯃꯆꯤꯟꯒ ꯊꯤꯔꯗꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯟꯖꯥꯡꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯗꯤ ꯄꯨꯟꯁꯤꯗ ꯍꯨꯔꯥꯜꯂꯛꯇꯦ ꯍꯥꯏꯁꯤꯅꯤ ꯀꯔꯤ ꯅꯆꯤꯟꯗꯣ ꯊꯤꯔꯛꯀꯅꯨꯅꯦ ꯈꯜꯂꯨꯔꯒꯅꯦ ꯈꯣꯏꯗꯧꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯦ ꯏ ꯀꯥꯔꯛꯇꯅꯅꯦ ꯅꯁꯝꯗꯣ ꯈꯨꯗꯥꯡꯗ ꯌꯦꯠꯂꯒ ꯕꯔꯥ ꯍꯥꯏꯗꯠꯆꯅꯤ ꯏꯁ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕ ꯁꯥꯔꯗꯅ ꯅꯪ ꯉꯁꯤꯗꯤꯅꯦ ꯍꯪꯍꯟꯕ ꯇꯥꯔꯦꯗꯅ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯈꯪꯉꯕ꯭ꯔꯥ ꯅꯪ ꯀꯩꯅꯣ ꯅꯪꯗꯣ ꯈꯪꯉꯕ ꯅꯪ ꯃꯊꯣꯡ ꯍꯨꯛꯇꯕ ꯁꯥꯔꯗꯅ ꯈꯨꯠ ꯁꯥꯛ ꯍꯦꯛ ꯊꯥꯅꯔꯗꯅ ꯅꯠꯇꯦ ꯅꯣꯏ ꯃꯉꯥꯏꯔꯦꯅꯦ ꯅꯣꯏ ꯃꯉꯥꯏꯔꯦꯕ ꯅꯠꯇꯦ ꯅꯣꯏꯒꯤ ꯀꯔꯤ ꯋꯥꯠꯍꯟꯒꯦꯕ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯃꯤꯗ꯭ꯔꯥ ꯆꯦꯅ ꯇꯧꯕꯅꯦ ꯑꯩꯉꯣꯟꯗꯅ ꯄꯪꯉꯥꯡꯗ ꯉꯥꯡꯉꯦ ꯃꯉꯣꯟꯗꯅ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯑꯩꯒꯤ ꯈꯖꯥꯏ ꯊꯕ ꯈꯨꯕꯥꯛꯅ ꯊꯥꯕ ꯉꯝꯃꯕ ꯅꯠꯇ꯭ꯔꯣ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯇꯧꯁꯦ ꯅꯪꯅ ꯍꯥꯜꯂꯒ ꯂꯣꯏꯔꯦ ꯂꯋꯥꯏ ꯅꯨꯄꯤ ꯏꯆꯨ ꯇꯤꯟꯗꯔꯦ
khuding khandana dana hui odung dum mangai ai tambal nang suni wakhal kidan dawe nungai na palamai khogi yumse hojik ti nang lak padagi kang hong jare dana nang se yumna tore tare dana aina minum se bibiraga mafam se porkhibana dro ha nang porkhibududi yum si kai na butare ne gari sare hojik ha gari sarge ba numan khuding khandana dana ai se khongoi na re dana 오, 아두니. 이야말은 나원능 하나 짜버려 하이크라바 나트로. 마치 돌로카니에드나. 에이, 로가 뭐다 까이니 군비야바 나테네. 낭는 누피니 로로부데기. 호직기 아마 소모소 로이 와라우너레드나. nangbu atuan bane dana aina nangbu minum si biru bane aduga nangdi khaji tig yam hejale aina shini ngasi mangne nang na pam thingani Tamo, adumnadi tawbigano. Ay lanjare tamo. Ay matung tawraroy. Ay tamogi khongbay duna haijari tamo. Ay bayomdagi tantawbigano dugni tamo. tangde nungai na palam yumse ngasi di nang lak padu kang hong jare dana hoglo Tamo, ngasi di ne adumna tawbigano nang tamo. aina na pam thingani law Ay bayomsidagi tantawbigano. jasilo Ay yomsidagi thoga. Ay changsaphom amta leite tamo. tambal yarese nangi wari to nangi wari se tabada pukning yam nungsi nangi dogumdana aigi su nuai taba wari yam lei sumaina nangi nakta laga wari taba phamuse aduki matik nuai khangde punsi se nang hek theng narubadagi awon bangakta aigi su piklibi sam lei wari bodi yam lei ado hayeng kona matang sabada lige ngasigi wari sana bagi pesa to piragi se Chelsea nang paisalo nang lana khangano nangi wari taba phanguse ay atuki matik nungai atuki matik pel aduga ina nangonda thamai sena haijaning bo phomale yaragadi nasagi character se khara semdo kutamo nasagi character do semdo odi khoi bani mu puni hingmina ba yabari yengse ngasigi dei chalage hayang ko na muk lagi Aina sigi lambi sida asuk kuina leirakpase. Magumna pukjel sengba nupadi amuktasu thengnarakthri. Mana hariba wasingdo achumba soidana oiramgani. Aranba ngangadaba midi mande. Aibu kiyam nungshige. Tambal, ay nang gutamoi singa nungsi. Aibu thadokbigadra. Tambal, ay punsi sinihingli makai. Nang limit di pita aloy. Awa baibudo. Machit amata kangaloy. Wado na dalak laba punsi do. Ay nanungay ba punsi marila magpigani.
포토ꯗ 따리ꯕ ꯅꯪꯒꯤ ꯃꯤꯡꯁꯤꯡꯁꯤ 우러 ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯑꯋꯥꯕ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯀꯣꯛꯆꯔꯤꯕꯅꯤ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯕ ꯃꯍꯥꯎ ꯍꯥꯏꯕꯗꯨ ꯐꯪꯕꯒꯨꯝ ꯈꯟꯈꯤ ꯊꯝꯕꯥꯜ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯅꯪꯅ ꯍꯦꯛ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯍꯥꯡ ꯍꯥꯡꯉꯒ ꯂꯩꯍꯧꯔꯦ ꯑꯩꯅ ꯅꯪꯕꯨ ꯊꯤꯕꯒꯤ ꯄꯥꯡꯒꯜ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯑꯩꯒꯤꯁꯨ ꯏꯖꯠ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯥꯞꯄꯁꯨ ꯏꯀꯥꯏ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯁꯥꯏ ꯆꯥꯎꯕꯗ ꯅꯪꯕꯨ ꯊꯤꯍꯜꯂꯤꯕꯁꯤ ꯃꯉꯥꯏ ꯏꯇꯥꯎꯕꯤ ꯏꯇꯥꯎꯕꯤ ꯀꯥꯏ ꯂꯩꯒꯦ ꯅꯪꯕꯣ ꯑꯧ ꯂꯩꯌꯦ ꯆꯪꯉꯣ ꯂꯥꯎ ꯀꯩꯗꯧꯔꯒꯦ ꯀꯧꯗ꯭ꯔꯁꯨ ꯏꯇꯥꯎ ꯏꯇꯥꯎꯕꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯔꯦꯅꯦꯍꯦ ꯏꯇꯥꯎ ꯀꯩ ꯄꯥꯎꯅꯣ ꯑꯩꯒꯤ ꯏꯐꯝꯗꯕꯨ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯔꯤꯕ꯭ꯔꯣ ꯁꯤꯒꯤ ꯄꯥꯎꯁꯤꯗꯤꯅꯦ ꯏꯇꯥꯎꯕꯤꯅ ꯍꯦꯛ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯨ ꯑꯗꯨ ꯁꯠ ꯍꯥꯏꯔꯛꯑꯣ ꯇꯥꯅꯤꯡꯕꯅ ꯉꯥꯏ ꯉꯝꯗ꯭ꯔꯦ ꯍꯥꯏꯒꯦꯁꯦ ꯉꯔꯥꯡꯗꯣ ꯑꯩꯅ ꯊꯧꯕꯥꯜ ꯕꯖꯥꯔꯗ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯉꯩꯗ ꯊꯝꯕꯥꯜꯗꯣ ꯊꯦꯡꯅꯕꯩ ꯋꯥꯅꯤ ꯑꯦ ꯑꯁꯦꯡꯕꯔꯣ ꯅꯪ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯅꯤ ꯏꯇꯥꯎꯕꯤ ꯑꯁ ꯑꯗꯨ ꯅꯪ ꯀꯣꯛ ꯐꯥꯍꯧ ꯌꯥꯗ꯭ꯔꯣ ꯐꯥꯒꯦ ꯇꯧꯕꯅꯦ ꯃꯤ ꯏꯇꯥꯎꯕꯤ ꯑꯗ ꯅꯪꯉꯣꯟꯗ ꯀꯣꯜ ꯇꯧꯅꯤꯡꯃꯟꯗꯅ ꯀꯣꯜ ꯇꯧꯔꯤꯉꯩꯗꯅꯦ ꯃꯥ ꯂꯩꯔꯝꯗꯕꯩ ꯋꯥꯅꯤ ꯅꯠꯇꯦ ꯏꯇꯥꯎ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯅꯪꯕꯨ ꯊꯤꯍꯧꯕ ꯌꯥꯗꯕ꯭ꯔꯣ ꯇꯧꯕꯤ ꯌꯥꯝ ꯀꯨꯏꯔꯦ ꯊꯥ 3-4 ꯐꯥꯔꯦ ꯃꯥꯕꯨ ꯅꯉꯣꯟꯗ ꯑꯩꯅ ꯊꯤꯕꯤꯌꯨ ꯍꯥꯏꯁꯦ ꯅꯪ ꯑꯃ ꯂꯩꯌꯦꯅ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣꯕ ꯑꯁ ꯅꯣꯏꯁꯤꯗꯤꯅꯦ ꯆꯤꯟꯗ ꯐꯕ ꯑꯣꯏꯅ ꯇꯧꯋꯤ ꯑꯩꯅ ꯊꯝꯕꯥꯜꯕꯨ ꯃꯌꯨꯝꯗ ꯍꯦꯛ ꯊꯤꯜꯂꯨꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯅ 5ꯅꯤ ꯁꯨꯕꯗ ꯆꯠꯄꯗ ꯃꯌꯨꯝꯗ ꯁꯣ ꯂꯣꯜꯂꯒ ꯂꯩꯔꯝꯃꯦ ꯊꯤꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯃꯔꯤ ꯃꯇꯥꯁꯨ ꯂꯩꯇꯕꯅꯤꯅ ꯀꯅꯥꯗ ꯍꯪꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩ ꯌꯥꯝ ꯋꯥꯔꯤ ꯇꯧꯋꯤ ꯑꯁ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯁꯣꯏ ꯇꯧꯕꯤ ꯍꯟꯗꯛ ꯊꯦꯡꯅꯕꯗꯨꯅꯦ ꯂꯩ ꯈꯪꯉꯝꯅꯤꯅ ꯑꯩ ꯐꯥꯅꯕ ꯁꯣꯏꯗꯅ ꯇꯧꯒꯦ ꯇꯧꯕꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯇꯧꯕꯤꯔꯣ ꯊꯝꯕꯥꯜ ꯂꯩꯇꯕꯗꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯋꯥꯔꯦꯅꯦ ꯇꯧꯕꯤ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯑꯁ ꯃꯤꯡꯁꯨ ꯈꯪꯗꯦ ꯀꯃꯥꯏ ꯀꯧꯗꯣꯏꯅꯣ ꯀꯗꯥꯏ ꯂꯩꯒꯦ ꯑꯁ ꯁꯣꯏꯔꯕ ꯈꯪꯗꯦꯗ ꯑꯁ ꯃꯤꯡꯁꯨ ꯈꯪꯗꯕꯅꯤꯅꯦ ꯗꯥ ꯉꯥꯏꯈꯣꯁꯦ ꯑꯩꯗꯤ ꯅꯪꯒꯤ ꯃꯤꯡꯁꯨ ꯈꯪꯗ꯭ꯔꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯊꯝꯕꯥꯜ ꯊꯝꯕꯥꯜ ꯃꯤꯡꯗꯤ ꯌꯥꯝ ꯐꯖꯩ ꯊꯝꯕꯥꯜ ꯑꯩ ꯌꯨꯝꯗ ꯈꯟꯕ ꯌꯥꯕ ꯈꯜꯂꯤ ꯅꯪ ꯊꯦꯡꯅꯔꯨꯕꯗꯒꯤ ꯄꯨꯟꯁꯤꯁꯦ ꯑꯑꯣꯟꯕ ꯉꯥꯛꯇ ꯑꯣꯏꯔꯦ 9-10 ꯊꯣꯛꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯒꯦ ꯅꯪꯁꯨ ꯀꯩꯁꯨ ꯅꯤꯡꯕ ꯊꯨꯡꯕ ꯃꯤꯁꯛ ꯑꯃ ꯅꯠꯇꯦ ꯑꯩꯁꯨ ꯅꯤꯡꯕ ꯀꯥꯏꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯑꯩꯈꯣꯏ ꯏꯕꯥꯅꯤꯃꯛ ꯄꯨꯟꯁꯤꯟꯅꯗꯨꯅ ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯅꯪꯅ ꯃꯃꯥ ꯁꯛꯇꯨꯅ ꯍꯥꯡꯂꯤꯕ ꯃꯃꯥꯒꯤ ꯐꯝꯁꯦ ꯅꯪꯅ ꯃꯦꯟꯁꯤꯟꯕꯤꯗꯨꯅ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯌꯨꯝ ꯄꯥꯜꯂꯁꯦ ꯊꯝꯕꯥꯜ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯊꯝꯕꯥꯜ ꯑꯩꯗꯤ ꯑꯣꯛꯇꯕꯤꯅꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯝꯖꯔꯕ ꯀꯅꯥꯕꯨꯁꯨ ꯕꯗꯅꯥꯝ ꯄꯤꯕ ꯄꯥꯝꯗꯦ ꯊꯝꯕꯥꯜ ꯅꯪꯒ ꯑꯩꯒ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯗꯣ ꯁꯨꯛꯑꯣꯏ ꯑꯣꯏꯊꯣꯛꯑꯣꯏꯌꯦ ꯑꯩꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏꯕꯨ ꯅꯪꯅ ꯈꯪꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯪꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯤꯗꯤ ꯁꯦꯜ ꯈꯛꯀꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯁꯦꯜ ꯌꯥꯝ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯉꯁꯤ ꯐꯥꯎꯕꯗ ꯅꯪꯒꯤ ꯏꯖꯠ ꯁꯣꯛꯅꯕ ꯀꯩꯁꯨ ꯇꯧꯗꯦꯗꯅ ꯁꯦ ꯂꯧꯔꯣꯁꯦ ꯅꯪ ꯁꯦꯜ ꯌꯥꯝ ꯄꯥꯝꯕꯗꯥꯏ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯪꯉꯣꯟꯗ ꯑꯣꯏꯗꯕ ꯅꯝꯊꯥꯛ ꯑꯃꯗꯤ ꯇꯧꯈꯤꯕꯅꯤ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯦ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯊꯣꯔꯛꯄ ꯁꯦꯡꯂꯕ ꯋꯥꯍꯩ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯃꯗꯨ ꯂꯧꯁꯤꯟꯕ ꯉꯝꯁꯤ ꯁꯤꯒꯤ ꯑꯦꯗ꯭ꯔꯦꯁꯁꯤꯗꯅꯦ ꯅꯪ ꯍꯌꯦꯡꯃꯨꯛ ꯂꯥꯛꯀꯗꯕꯅꯤ
ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯁꯤꯗ ꯍꯌꯦꯡ ꯍꯦꯛ ꯂꯥꯛꯇ꯭ꯔꯕ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯀꯩꯗꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯆꯞ ꯆꯥꯅ ꯈꯪꯒꯅꯤ. ꯑꯩꯒꯤ ꯋꯥꯍꯩꯁꯦ ꯈꯔ ꯀꯟꯃꯟꯈ꯭ꯔ ꯃꯥꯜꯂꯤ. ꯑꯩꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯊꯃꯣꯏ ꯁꯣꯏꯗꯅ ꯀꯥꯏꯔꯝꯒꯅꯤ. ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯑꯩ ꯚꯥꯞꯇ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ. ꯅꯤꯡꯕ ꯀꯥꯏꯔꯕ ꯃꯤꯁꯛ ꯑꯃꯒꯤ ꯊꯃꯣꯏꯒꯤ ꯃꯔꯣꯜꯅꯤ. ꯃꯥꯅ ꯄꯤꯔꯝꯂꯤꯕ ꯑꯦꯗ꯭ꯔꯦꯁ ꯑꯁꯤꯗ ꯆꯠꯇꯨꯅ ꯃꯥꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯗꯨ ꯊꯦꯝꯖꯤꯟꯕꯤꯔꯨꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯔꯛꯄꯁꯨ ꯌꯥꯏ. ꯑꯩ ꯆꯠꯀꯅꯤ. ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯀꯅꯤ. ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯍꯟꯕꯅꯤ. ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯃꯥꯕꯨꯗꯤ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏ. ꯃꯥꯕꯨ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯔꯁꯨ, ꯃꯥꯕꯨ ꯃꯤꯅ ꯑꯣꯛꯇ ꯃꯤꯅ ꯍꯥꯏꯅꯔꯁꯨ ꯑꯩ ꯃꯥꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯔꯒ ꯂꯩꯒꯅꯤ. ꯇꯥꯃꯣ, ꯕꯔꯥꯁꯤꯗ ꯂꯩꯖꯔꯤ. ꯗꯥ, ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯁꯥꯎꯅ ꯂꯩꯔꯝꯃꯤꯗꯨꯕꯣ? ꯀꯩꯗꯧꯕꯩ ꯁꯥꯎꯔꯣꯏꯗꯣꯏꯅꯣ? ꯑꯩ ꯀꯩꯗꯧꯕꯩ ꯁꯥꯎꯔꯣꯏꯗꯣꯏꯅꯣ? ꯑꯩ ꯀꯩꯗꯧꯕꯩ ꯁꯥꯎꯔꯣꯏꯗꯣꯏꯅꯣ? ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯒ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯔꯣꯟꯗꯤ ꯅꯪ ꯅꯣꯡꯃꯇ ꯈꯪꯕ꯭ꯔꯣ? ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯔꯣꯟꯗꯤ ꯅꯪ ꯅꯣꯡꯃꯇ ꯈꯪꯕ꯭ꯔꯣ? ꯅꯪ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯊꯣꯛ ꯂꯥꯛꯄꯅꯤ. ꯍꯥꯏꯔꯨꯔꯒ ꯃꯤꯅ ꯍꯥꯏꯅꯩ ꯍꯥꯏꯔꯨꯕ ꯍꯥꯏꯔꯁꯨ ꯃꯤꯅ ꯐꯩ ꯍꯥꯏꯒꯦꯔꯥ ꯐꯠꯇꯦ ꯍꯥꯏꯒꯦꯔꯥ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯑꯩꯒꯤ ꯊꯃꯣꯏ ꯈꯪꯕꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯑꯩꯒꯤ ꯊꯃꯣꯏ ꯈꯪꯕꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯄꯦꯜꯂꯕꯣ? ꯁꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯄꯥꯝꯃꯤꯁꯦ? ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯁꯤ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯒꯦ? ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯁꯤ ꯅꯪꯉꯣꯟꯗ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯒꯦ? ꯅꯪꯒꯤꯗꯃꯛꯇ ꯏꯀꯥꯏ ꯈꯪꯗꯕ ꯃꯩꯊꯥꯕꯁꯨ ꯇꯥꯔꯦꯗꯅ. ꯅꯪꯅ ꯄꯥꯝꯃꯤꯕꯁꯤ ꯅꯪ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯩꯅ ꯁꯤꯕꯗ꯭ꯔꯣ? ꯅꯪ ꯁꯤꯕꯁꯤꯗꯕ ꯑꯩꯒ ꯃꯔꯤ ꯂꯩꯅꯗꯦ. ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯝꯖꯔꯕ ꯃꯤꯑꯣꯏ ꯀꯅꯥꯝꯇꯕꯨ ꯑꯩꯅ ꯕꯗꯅꯥꯝ ꯄꯤꯕ ꯄꯥꯝꯗꯤꯌꯦ. ꯀꯔꯤ? ꯊꯝꯕꯥꯜ, ꯌꯥꯔꯦ ꯇꯣꯛꯑꯁꯤ. ꯅꯪꯅ ꯑꯗꯨꯝ ꯅꯪꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕꯗꯣ ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ. ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯁꯃꯥꯖꯁꯤꯗ ꯅꯪꯕꯨ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯔꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯅꯪꯕꯨ ꯁꯦꯡꯂꯕ ꯊꯝꯕꯥꯜꯒ ꯆꯞ ꯃꯥꯟꯅꯅ ꯈꯜꯂꯤꯅꯦ. ꯊꯝꯕꯥꯜ, ꯃꯈꯥꯗ ꯇꯥꯕ ꯂꯩꯔꯥꯡ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯈꯣꯡꯀꯠꯂꯒ ꯑꯩꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏꯒꯤ ꯃꯟꯗꯤꯔꯅꯨꯡꯗ ꯀꯠꯆꯒꯦ ꯈꯟꯖꯈꯤꯕꯅꯤꯅꯦ. ꯊꯝꯕꯥꯜ, ꯑꯩꯒꯤ ꯅꯤꯡꯕ ꯀꯥꯏꯍꯟꯒꯅꯨ. ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯄꯨꯝꯅꯃꯛ ꯊꯦꯡꯅꯕ ꯉꯝꯒꯅꯤ. ꯑꯩꯅ ꯅꯪꯒꯤ ꯀꯣꯛ ꯄꯥꯏꯗꯨꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ. ꯅꯪꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯐꯠꯇꯕ ꯕꯗꯅꯥꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯨꯝꯅꯃꯛ ꯀꯣꯟꯒꯅꯤ. ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ. ꯊꯝꯕꯥꯜ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯕꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗꯁꯨ ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯆꯪꯒꯅꯨ. ꯅꯪꯅ ꯀꯞꯄꯗꯣ ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯈꯣꯏꯕꯥꯅꯤ ꯌꯦꯟꯅꯔꯒ ꯀꯩꯁꯨ ꯀꯥꯟꯅꯕ ꯐꯪꯉꯣꯏ. ꯊꯦꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ. ꯆꯠꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ.
ꯁꯤꯗ ꯑꯄꯥꯝꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯁꯣꯝꯗ ꯑꯃꯨꯛ ꯌꯦꯡꯁꯤꯂꯥꯛꯑꯣ ꯑꯧ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯜꯂꯣ ꯃꯆꯨꯁꯤꯡꯁꯤꯗꯤ ꯂꯣꯏ ꯐꯖꯩ ꯑꯗꯨꯗ ꯁꯤ ꯑꯩꯉꯣꯟꯗ ꯄꯛꯆꯒꯗ꯭ꯔꯥ ꯌꯦꯡꯉꯣ ꯁꯤꯁꯦ ꯁꯤ ꯑꯣꯏꯅ ꯂꯧꯔꯁꯤꯗ ꯁꯤ ꯃꯆꯨꯁꯤꯗꯤ ꯅꯪꯉꯣꯟꯗ ꯄꯛꯅꯗꯧ ꯃꯥꯟꯗꯦꯗ ꯁꯤ ꯃꯆꯨꯁꯤ ꯑꯃꯨꯛ ꯌꯦꯡꯉꯨꯁꯦ ꯄꯥꯏꯌꯣ ꯑꯗꯨ ꯊꯝꯃꯣ ꯑꯃꯗꯨ ꯑꯃꯨꯛ ꯌꯦꯡꯁꯤꯁꯦ ꯁꯤ ꯌꯦꯡꯉꯣꯁꯤꯗ ꯁꯤ ꯃꯆꯨꯁꯤꯁꯨ ꯐꯖꯩꯅꯦ ꯄꯥꯏꯌꯨꯁꯦ 와우. 시스터, 신밥만 신부백기. 누파시대가나 담반 그는 능도시 아이 분시다 주권 칼로더버 더도 망나시 애기 망도 올리시 개기노 좀 자실로 아이 능부 티부도 야 모하르버니네 담반 나 밤도시 레이티 나때 능부는 한개 까지 로게바 아이 나시디 좀 자시 그ino sila lalo limem sibo tamban kuno no sibo ꯑꯩ ꯈꯪꯗꯦ sila pangangangi chorom pholo kino khangdi minu pi sa se gain si I karakter na ba ꯗꯥ ꯌꯥꯔꯤꯁꯦ ꯁꯤ ꯂꯥꯛꯑꯣ khangbra ba nangbo ꯑꯩ ꯈꯪꯗꯦꯕ Hey, ꯌꯥꯔꯦ ꯂꯥꯛꯑꯣꯕꯁꯦ nang kano gyong mathang thina mathang kano gyong ꯀꯅꯥꯅꯣꯁꯨ ꯈꯪꯗꯦ ꯑꯝꯇ ꯅꯨꯃꯤꯗꯥꯡ ꯊꯝꯕꯥꯜ 더러 ꯌꯥꯔꯦ ꯌꯨꯝ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯤ ꯂꯣꯏ ꯌꯦꯡꯅꯔꯛꯑꯦꯕ 담바 그리노 낭 나에게 분시시다 잘리고 보콩시 마담 코이나 템네루드라보기 동다 가랑 각 템나가네 낭기 닝감다보나 용로로 미징두나 앵원다 그리고 khara 하이닝이 해보세 ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯤꯟꯗꯨꯃꯛꯅ ꯑꯩꯕꯨ ꯁꯛ ꯈꯪꯗꯦꯅ ꯍꯥꯏꯔꯝꯕꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯃꯈꯩ ꯀꯥꯎꯔꯔꯣꯏꯗꯕ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯣ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯀꯥꯎꯒꯅꯤ ꯇꯨꯝꯕ ꯆꯥꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯨꯗꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩ ꯂꯥꯛꯇꯤ ꯂꯥꯛꯑꯦꯅꯦ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯈꯪꯅꯤꯡꯗꯨꯅ ꯂꯥꯡꯇꯛꯅꯅ ꯂꯩꯔꯝꯕꯗꯣ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯈꯪꯒꯅꯤꯗꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯏꯇꯥꯎꯕꯤ ꯑꯁ ꯉꯁꯥꯏꯗꯩꯅꯦ ꯏꯇꯥꯎꯕꯤ ꯉꯥꯏꯔꯤꯁꯦ ꯀꯩꯗꯧ ꯂꯩꯒꯦ ꯅꯪꯅ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯒꯦ ꯍꯥꯏꯕꯗꯨꯗ ꯇꯥꯅꯤꯡꯕꯅ ꯉꯥꯏꯕ ꯉꯝꯗ꯭ꯔꯕꯅꯤ ꯏꯇꯥꯎꯕꯤ
ngasi gi pau si suba nan he ta ba ga dum ngai ni ai tobi ꯑꯁ ꯍꯥ ꯑꯗꯨꯏ ꯄꯥꯎꯗꯣ ꯈꯔ ꯍꯥꯏꯔꯣꯃꯦ ꯑꯩ ꯉꯁꯥꯏꯗꯤ ꯃꯗꯨ ꯊꯥꯒꯦꯅ ꯃꯐꯝꯁꯤꯗ ꯉꯥꯏꯔꯤꯅꯦ hoi hoi tobi nan han gi thiri ba thambal magi leifam chafam in details pula khanga ga la bani ꯍꯥ ꯑꯁꯦꯡꯕꯩꯔꯣ ꯅꯪ ꯍꯥꯏꯁꯤꯕꯣ aseng bai ne me ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯀꯥꯏꯗꯩꯅꯣ ꯀꯔꯤꯅꯣ ꯐꯖꯅ ꯑꯝꯇ ꯍꯥꯏꯌꯣꯕ ꯑꯗꯣ ꯃꯥꯕꯨ ꯀꯥꯏ ꯂꯩꯒꯦ ꯍꯧꯖꯤꯛꯄꯣ tobi nipa do khurai dei ne maming na singkhai kowe tika sur khra towe ꯑꯗꯣ ꯅꯪꯕꯨ ꯅꯨꯄꯥꯗꯨꯕꯨ ꯐꯖꯅ ꯃꯨꯟꯅ ꯈꯪꯉꯕ꯭ꯔꯣ khangye mi tobi aina ngang sing tha do ga pulap thi halabne nipa do nupi thirame ꯀꯔꯤꯕ magi nupi do sat khrabane haine ꯀꯃꯥꯏ ꯆꯠꯈ꯭ꯔꯤꯕ nupi do gi awat apa sen thum sana lupa kai walhande nupi du na papa mati mana loi na khusin na baza ꯇꯔꯨꯕꯤꯅ ꯃꯔꯣ ꯑꯃ ꯇꯞꯄꯤꯕ ꯍꯦꯞꯈ꯭ꯔꯕ ꯎꯈ꯭ꯔꯨꯜ ꯌꯧꯗꯣꯏꯅꯤ ꯅꯩꯁꯦ ꯍꯣꯏ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯇꯔꯨꯕꯤ ꯊꯣꯛꯂꯛꯑꯣꯃꯦ ꯊꯦꯡꯈ꯭ꯔꯦꯃꯦ ꯕꯦꯒꯇꯨꯃ ꯄꯨꯊꯣꯛꯄꯗ ꯌꯥꯝ ꯀꯨꯏꯗꯨ ꯀꯩꯒꯤꯅꯣꯕ ꯇꯥꯔꯦ ꯇꯥꯃꯣ ꯊꯣꯛꯂꯛꯑꯦ ꯄꯨꯊꯣꯔꯛꯑꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯈꯔ ꯊꯨꯅ ꯄꯨꯊꯣꯛ ꯌꯥꯗ꯭ꯔꯣ ꯁꯦꯁꯦ ꯂꯝꯅꯒ ꯂꯥꯞꯄꯁꯤꯗ ꯌꯦꯡꯉꯣ ꯑꯩ ꯋꯥꯏꯒꯦ ꯑꯩꯅ ꯉꯁꯤ ꯆꯠꯇꯧꯔꯤꯕꯁꯦ ꯎꯈ꯭ꯔꯨꯜꯒꯤ ꯊꯕꯛ ꯃꯐꯝꯗꯨꯅꯤ ꯇꯉꯥꯏ ꯐꯗꯅ ꯉꯁꯤ ꯆꯠꯂꯤꯕꯁꯤꯗꯒꯤ ꯅꯨꯃꯤꯠ 8-9ꯃꯨꯛꯇꯤ ꯊꯕꯛ ꯃꯐꯝꯗ ꯍꯤꯡ ꯂꯩꯇꯕ ꯌꯥꯔꯣꯏ ꯊꯕꯛꯇꯨꯁꯨꯅꯦ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯇꯧꯒꯦ ꯑꯗꯣꯝꯗ ꯊꯕꯛ ꯑꯗꯨꯝ ꯇꯧ ꯂꯩꯕꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯑꯋꯥꯠꯄ ꯖꯣꯠꯀꯤ ꯁꯤꯃꯦꯟꯒꯗꯨꯁꯨ ꯉꯁꯤ ꯄꯤꯔꯝꯕꯗꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯅꯤꯗꯅ ꯑꯩꯅ ꯍꯥꯏꯒꯗꯕ ꯑꯃꯅ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯒꯅꯦ ꯅꯪꯒꯤ ꯍꯧꯅꯕꯤ ꯑꯥꯗ ꯊꯕꯛꯅ ꯋꯥꯕꯅꯦ ꯀꯩꯅꯦ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯛꯑꯒꯅꯦ ꯕꯤꯖꯤ ꯍꯦꯟ ꯂꯩꯕꯗꯣ ꯑꯗꯨ ꯇꯧꯔꯅꯣꯕ ꯑꯩꯈꯣꯏꯗ ꯌꯥꯝ ꯁꯥꯎꯒꯠꯂꯦꯕ ꯍꯣ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯑꯩꯕꯨꯗꯤ ꯌꯨꯝꯁꯤꯗ ꯐꯖꯅ ꯑꯗꯨꯝ ꯂꯩꯔꯝꯒꯦ ꯇꯥꯃꯣꯒꯤ ꯆꯠꯂꯤꯕ ꯊꯕꯛꯇꯨꯗ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯤ ꯏꯁ ꯃꯤ ꯊꯦꯝꯕꯗꯤ ꯀꯌꯥ ꯍꯩꯔꯤꯅꯣ ꯌꯦꯡꯉꯨꯅꯤꯁꯦ ꯀꯩꯅꯣꯅꯦ ꯑꯩꯅ ꯆꯠꯊꯣꯛꯈ꯭ꯔꯒꯅꯦ ꯑꯉꯥꯡꯗꯣ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯇꯨꯏꯁꯟ ꯆꯠꯈꯤꯕꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯗ꯭ꯔꯤꯉꯩꯗ ꯁꯠ ꯂꯧꯁꯜꯂꯒꯅꯦ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯥꯛꯀꯗꯧꯕ ꯈꯣꯠꯀꯗꯧꯕ ꯆꯥꯛꯀꯤ ꯏꯁꯤꯡꯒꯤ ꯁꯤꯟꯒꯗꯧꯕꯗꯣ ꯐꯖꯅ ꯁꯤꯜꯂꯨ ꯑꯗꯒꯤ ꯃꯣꯔꯅꯤꯡꯒꯤꯁꯨ ꯊꯨꯡꯉꯥꯏ ꯃꯥꯒꯤ ꯇꯧꯒꯗꯕ ꯅꯨꯡꯇꯤꯒꯤ ꯔꯨꯇꯤꯟ ꯋꯥꯛꯁꯤꯡꯗꯣ ꯃꯇꯝ ꯆꯥꯅ ꯇꯧꯕꯤꯌꯣꯕ ꯌꯥꯍꯧꯁꯨ ꯌꯥꯝ ꯊꯦꯡꯕꯅꯦꯕꯀꯣ ꯅꯪꯅ ꯃꯇꯝ ꯆꯥꯅ ꯈꯪꯅ ꯃꯦꯅꯦꯖ ꯍꯦꯛ ꯇꯧꯔꯣ ꯑꯗꯨꯒ ꯑꯩꯅ ꯊꯣꯛꯈ꯭ꯔꯒꯅꯦ ꯁꯤꯒꯤ ꯂꯩꯀꯥꯏꯒꯤ ꯊꯪꯅꯕꯁꯤꯡꯁꯤꯗ ꯀꯣꯏꯆꯪ ꯆꯪꯗꯅ ꯂꯥꯡꯗꯅ ꯉꯥꯎꯁꯟꯅꯗꯅ ꯂꯩꯕ ꯌꯥꯔꯣꯏ ꯍꯣꯏ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯖꯅ ꯂꯩꯔꯝꯒꯗꯕ ꯑꯦꯅꯤ ꯇꯥꯏꯝ ꯑꯩꯅ ꯀꯣꯜ ꯍꯦꯛ ꯇꯧꯔꯛꯄꯗ ꯀꯣꯜ ꯔꯤꯁꯤꯞ ꯇꯧꯔꯛꯀꯗꯧꯅꯤ ꯈꯪꯉꯤꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯈꯤꯒꯦꯀꯣ ꯉꯥꯏꯈꯣ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯃꯅꯝ ꯅꯝꯒꯤꯒꯦꯁꯦ ꯃꯥꯒꯤ ꯁꯤꯒꯤ ꯍꯩꯅꯕꯤꯁꯦ ꯁꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯗꯕ ꯁꯨꯡꯊꯥ ꯊꯥꯗꯣꯛ ꯌꯥꯗꯕꯅꯤꯅꯦꯁꯦ ꯃꯤꯅ ꯃꯨꯟꯈꯤꯗꯧꯗꯧꯅ ꯀꯥꯎꯗꯦꯕꯁꯦ ꯃꯤꯅ ꯃꯨꯜꯂꯒ ꯆꯥꯈꯤꯗꯧꯗꯧꯅ ꯑꯩꯈꯣꯏ ꯆꯤꯡꯈꯩꯒ ꯏꯕꯦꯝꯃ ꯊꯔꯨꯕꯤꯒꯤ ꯔꯣꯃꯥꯟꯁꯤꯗꯤꯕ ꯃꯍꯧꯁꯥ ꯑꯩꯈꯣꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯐꯪ ꯄꯣꯟꯇꯦꯅꯦ ꯇꯣꯝꯕ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯑꯉꯥꯡꯁꯤꯡ ꯃꯃꯥꯡꯁꯤꯗꯤ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯆꯤꯡꯈꯩ ꯆꯠꯅꯕ ꯇꯧꯔꯁꯤꯔ ꯆꯠꯇꯣꯔꯤꯕ ꯖꯔꯅꯤꯁꯦ ꯎꯈ꯭ꯔꯨꯜꯗꯅꯤꯅ ꯂꯝꯁꯨ ꯌꯥꯝ ꯁꯥꯡꯉꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯗ꯭ꯔꯤꯉꯩꯗ ꯌꯧꯍꯧꯅꯕ ꯇꯧꯔꯁꯦ ꯑꯗꯨ ꯇꯥꯃꯣ ꯑꯩꯈꯣꯏ ꯑꯥꯗꯣ ꯈꯨꯜꯂꯣꯝꯗ ꯆꯠꯅꯅꯕ ꯒꯥꯔꯤ ꯅꯣꯡꯂꯤꯗꯤ ꯑꯦꯔꯦꯟꯖ ꯇꯧꯔꯕ ꯅꯠꯇ꯭ꯔꯣ ꯂꯣꯏ ꯊꯧꯔꯥꯡ ꯇꯧꯔ ꯊꯝꯃꯕ ꯌꯣꯠꯀꯤ ꯁꯤꯃꯦꯟꯒ ꯍꯥꯞꯄꯒꯤꯗꯨꯁꯨ ꯑꯦꯔꯦꯟꯖ ꯇꯧꯕꯤꯌꯨ ꯇꯧꯔꯕꯅꯤ ꯐꯔꯦ ꯅꯨꯡꯉꯥꯏꯔꯦ ꯇꯥꯃꯣ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯔꯕꯅꯤꯅ ꯊꯣꯛꯅꯕ ꯇꯧꯔꯁꯦ ꯆꯠꯂꯨꯈꯤꯒꯦꯀꯣ ꯐꯖ ꯂꯩꯔꯝꯃꯣ ꯍꯣꯏꯗ ꯕꯥꯏ ꯕꯥꯏ ꯇꯥꯃꯣ ꯆꯠꯈꯤꯕꯁꯤꯗꯤ ꯋꯥꯏ ꯑꯃ ꯍꯦꯛ ꯁꯪꯉꯤ ꯑꯁ ꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯑꯃꯤꯅꯦ ꯃꯆꯥ ꯊꯣꯏꯕꯤꯁꯨ ꯇꯨꯏꯁꯟ ꯍꯜꯂꯛꯇ꯭ꯔꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯗꯣꯛꯎꯒꯦ Mama! Mama! ꯃꯆꯥ ꯊꯣꯏꯕꯤ Mama, karigino thengaidubo? Ngasaidai ni ngarise. ꯃꯆꯥ ꯊꯣꯏꯕꯤ ꯑꯗꯨꯕꯨꯔꯣ ꯅꯣꯏ ꯄꯥꯕꯨꯡꯒꯤꯅꯦ ꯑꯥꯗ ꯄꯣꯠ ꯊꯥꯅꯕꯅꯦ ꯀꯩꯀꯩꯅꯣ ꯈꯔ ꯂꯧꯔꯨꯕꯅꯦ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯂꯥꯛꯑꯁꯤꯗꯤ Adu mama,
ꯑꯩ ꯌꯥꯝ ꯋꯥꯏꯑꯦꯕ ꯉꯁꯥꯏꯗꯩꯅꯦ ꯉꯥꯏꯔꯤꯁꯦ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯀꯩꯝ ꯋꯥꯔꯨꯅꯨꯁꯦ ꯃꯃꯥ ꯂꯥꯛꯑꯁꯤꯗꯤ ꯍꯣꯏ ꯃꯃꯥ ꯀꯅꯥꯅꯣ ꯁꯤꯅ ꯃꯇꯥꯡ ꯆꯥꯒꯤꯗ꯭ꯔ ꯄꯣꯠꯅꯤ ꯇꯥꯃꯣꯅꯤꯅꯦ ꯍꯜꯂꯣ ꯇꯥꯃꯣ ꯀꯩ ꯂꯩꯔꯒꯦ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯉꯁꯥꯏꯗꯒꯤ ꯐꯣꯟꯁꯨ ꯄꯥꯏꯗꯦ ꯕꯤꯖꯤꯅ ꯑꯗꯨꯝ ꯂꯩ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯤꯅꯣꯕ ꯇꯥꯃꯣ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯦ ꯑꯗꯣ ꯅꯪ ꯑꯉꯥꯡ ꯂꯧꯕꯗꯤ ꯆꯠꯂꯕꯣ ꯍꯣꯏ ꯆꯠꯂꯦ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯌꯦ ꯌꯥꯔꯦ ꯌꯨꯝꯗ ꯐꯖꯅ ꯄꯨꯁꯜꯂꯒꯅꯦ ꯃꯥꯒꯤ ꯇꯧꯒꯗꯕꯁꯤꯡꯗꯨ ꯐꯖꯅ ꯇꯧꯕꯤꯌꯨ ꯐꯣꯟꯗꯨ ꯃꯇꯝ ꯆꯥꯅ ꯄꯥꯏꯌꯨꯅꯤ ꯍꯣꯏ ꯇꯥꯃꯣ ꯊꯝꯃꯦꯀꯣ ꯏꯆꯥ ꯊꯣꯏꯕꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯃꯥꯅ ꯍꯥꯎꯕꯤ ꯄꯤꯖꯔꯗꯤꯅꯦ ꯍꯣꯏ ꯃꯃꯥ ꯀꯥꯔꯣ Nipado mabuksian yam siang banipani. Mana magi nupibu suki mati luna tawi. Nupidu gi awat apa sen tum sana lupa. Kay walhandi. Nupidu na papa madi mana loy na kusin na bazani. Adubo miyoy bagi wakal siti kanguri bu uri basinati tawi. Magi nupana mabo suki amna nungsi na tawi baduda. Magi tamoy do na pentok pamnamti. Magi nupagi maran matum sana lupa paisa punamak lauraga mana atopa lupa khangarani punamak si magi nupa dudi ukhul na leikiba matam oibani na khangde nongma magi nipa na ukhul dagi magi phajakraba grip khara mana khoida jagadaba khudol kaya leiraga surprise visit tawruke haidana mayumda adoda aina haibado kamai tawrage nangna haibidura sabu loirabanine nangonda pidabta ngairabanine san tramini ko aina haibata ya san 10 marita nate nangna sao haiba khudimok saradawne aigi thamoise amutang pelhallo nangna haiba khudimok yaradabane da angang lae thamo kona tawrake kaidarage macha thaibiya nunggu cha lonmini hagi daine hoi mi icha gi cha mama na loli sidi se gi phone ja charge samda tawsalu jo mama cha puthorage ko chalo hoi mama as kadai leino charger dubo siresu leiteba as sana cha thani kan si da ba chapboroi jo horen chupcharani Katum dulu lagi sana. Nasi di mama masa tak tapi dilak pase. Sini bu pare. Surprise hoy jana. Katum dulu lagi sana. Kau naik phone sini. Danu sih bukai. Hello. Kay daw lagi tumin lay dubo. Ay nangarang pibo khudop tubo. Nang ipam drabane. Draga amay sa loy kay. Haima akhoi babung ni ne akhoi babung la tamo lakani kam tairakte babung ai ke leke hayo ba aki ke leke me khumdi du kai gino kai tawrage babung ke do narage cha thakise Si, nang niam na pamjaw mobile se. Loro se. Say. Numittu dagi mahag na magi nupibu thajaru punam mangre Aina nangbu tawai maktaki hena tamoy singa nung sikiban. Ay siyang labat tamoy nung sida. Ay siyang labat tamoy ki iyay nung sida. Taru sa sarambi tamalgo. Nagyawala pa amat tilahin tabita naning tawra tamlag pa ni. Ato mga sida.
ꯅꯪꯅ ꯑꯩꯒꯤ ꯊꯥꯖꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯠꯂꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯀꯌꯥꯝ ꯌꯥꯝꯅ ꯂꯥꯟꯈꯤꯗꯨꯅ, ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯈꯤꯗꯨꯅ, ꯅꯋꯥꯅ ꯄꯣꯔꯣꯏꯕ ꯑꯩ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯂꯣꯟꯗꯤꯟꯅꯕ ꯉꯝꯕ, ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯂꯩꯃꯤꯟꯅꯕ ꯉꯝꯕ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯀꯟꯃꯜꯂꯦ. ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯦ. ꯇꯣꯛꯄꯤꯔꯣ ꯌꯥꯔꯤꯁꯦ. ꯆꯥꯛ ꯈꯔ ꯆꯥꯅꯕ ꯇꯧꯔꯁꯤ. ꯂꯥꯛꯑꯣ ꯇꯥꯃꯣ. ꯂꯥꯛꯑꯣ ꯕꯁꯦ. ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ? ꯁꯥꯎꯔꯅꯣꯕ. ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯕꯁꯦ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦ? ꯐꯨꯕꯤꯒꯅꯨ ꯄꯥꯕꯨꯡ. ꯄꯥꯕꯨꯡ ꯀꯩꯅꯣꯕ. ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ. ꯅꯪꯒꯤ ꯅꯃꯥꯁꯤ ꯅꯪꯒꯤ ꯅꯃꯥ ꯆꯥꯊꯣꯛ. ꯄꯥꯏꯔꯣ. ꯑꯩꯒꯤ ꯏꯆꯥ ꯁꯣꯛꯈ꯭ꯔ. ꯄꯥꯞ ꯆꯦꯜꯂꯕ ꯅꯪꯒꯤ ꯅꯈꯨꯠꯇꯨꯅ. ꯄꯥꯞ ꯆꯦꯜꯂꯕ ꯅꯪꯒꯤ ꯅꯈꯨꯠꯇꯨꯅ ꯑꯩꯒꯤ ꯏꯆꯥ ꯁꯣꯛꯄꯤꯔꯣ. ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥꯁꯤꯒ ꯑꯩꯒꯤ ꯏꯄꯥ ꯏꯆꯥꯒ ꯅꯪꯒ ꯃꯔꯤ ꯇꯠꯅꯔꯕꯅꯦ. ꯅꯪꯒꯨꯝꯕ ꯅꯕꯨꯛꯅꯤꯡ ꯋꯥꯔꯛꯄ ꯉꯝꯗꯕꯤ ꯅꯨꯄꯤꯕꯨ ꯑꯩꯒꯤ ꯂꯣꯏꯅ ꯕꯤꯌꯣꯔ ꯊꯝꯒꯗꯕ ꯅꯠꯇꯦ. ꯄꯥꯏꯒꯅꯣ. ꯀꯌꯥꯝ ꯇꯧꯗꯨꯅ ꯊꯝꯈꯤꯔꯦ. ꯄꯥꯏꯒꯅꯣ. ꯈꯪꯉꯦ. ꯑꯩ ꯃꯇꯨꯡꯗ ꯊꯧꯔꯣꯏꯒꯦ. ꯄꯥꯏꯒꯅꯣ. ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯗꯨꯅ ꯊꯝꯈꯤꯔꯦ. ꯑꯩ ꯅꯉꯣꯟꯗ ꯀꯌꯥ ꯌꯥꯝꯅ ꯂꯥꯟꯈꯤꯒꯦ. ꯄꯥꯏꯔꯛꯀꯅꯣ. ꯇꯥꯃꯣ. ꯌꯥꯔꯦ. ꯅꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯃꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯣ. ꯅꯪ ꯌꯨꯝꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯑꯩ ꯂꯥꯜꯂꯦ. ꯃꯇꯨꯡꯗ ꯇꯧꯖꯔꯔꯣꯏ. ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯇꯥꯃꯣ. ꯅꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯄꯦꯛꯈꯤꯕ ꯏꯆꯥ. ꯅꯪ ꯌꯨꯝꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯇꯥꯃꯣ. ꯅꯪ ꯆꯠꯈ꯭ꯔꯣ. ꯑꯩ ꯂꯥꯟꯈ꯭ꯔꯦ ꯇꯥꯃꯣ. ꯃꯃꯥ ꯑꯩ ꯂꯥꯛꯀꯦ ꯃꯃꯥ. ꯑꯩꯒꯤ ꯏꯆꯥꯁꯤ ꯅꯪ ꯉꯁꯤꯗꯒꯤ. ꯃꯃꯥ ꯅꯪ ꯆꯠꯈꯤꯅꯨ ꯃꯃꯥ. ꯅꯪꯒꯤꯗꯤ ꯄꯄꯥ ꯂꯩꯔꯤꯕꯁꯤ. ꯑꯩꯒꯤ ꯏꯆꯥꯁꯤ ꯅꯪ ꯉꯁꯤꯗꯒꯤ ꯁꯤꯈ꯭ꯔꯦꯗꯅ ꯈꯜꯂꯣ. ꯌꯥꯔꯦ. ꯅꯪ ꯆꯠꯈ꯭ꯔꯣ. ꯌꯥꯔꯦ. ꯅꯪ ꯆꯠꯈ꯭ꯔꯣ. ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯕꯤꯔꯅꯣ. ꯅꯪ ꯆꯠꯈ꯭ꯔꯣ. 마기ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯝꯕ 마기 ꯅꯨꯄꯤꯗꯨꯅ ꯃꯤꯠꯃꯥꯡꯃꯛꯇꯗ ꯆꯠꯂꯝꯂꯤꯕ ꯁꯥꯖꯠ ꯄꯨꯝꯅꯃꯛ ꯑꯁꯤ ꯎꯔꯨꯕꯗ ꯈꯨꯗꯛ ꯑꯗꯨꯗꯒꯤ 마기 ꯅꯨꯄꯤꯗꯨ ꯇꯥꯟꯊꯣꯔꯛꯈꯤꯕꯅꯤ. ꯇꯧꯕꯤ, ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯦ. ꯅꯍꯥꯟꯗꯒꯤ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯄ ꯄꯥꯎꯗꯣ ꯉꯁꯤꯗꯤ ꯅꯪꯅ ꯄꯤꯕꯤꯔꯦ. ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯦ. ꯑꯩ ꯍꯌꯦꯡꯃꯛ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝꯗ ꯆꯠꯀꯅꯤ. ꯑꯗꯨꯒꯅꯦ, ꯊꯔꯣ ꯄꯨꯔꯒ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯜꯂꯒ ꯊꯝꯕꯥꯜꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯀꯅꯤ. ꯃꯗꯨ ꯍꯦꯛ ꯉꯝꯗ꯭ꯔꯕ ꯑꯩ ꯅꯤꯄꯥ ꯅꯠꯇ꯭ꯔꯦꯗꯅ. ꯑꯩꯈꯣꯏ ꯌꯥꯎꯁꯜꯍꯜꯂꯛꯑꯅꯨ. ꯁꯤꯗꯩꯗꯤ ꯐꯖꯔꯔꯣꯏ. ꯌꯥꯔꯦꯀꯣ? ꯐꯔꯦ. ꯄꯥꯎ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯍꯌꯦꯡ ꯃꯥꯏ ꯄꯥꯛꯀꯥꯟꯗ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯁꯤ. ꯑꯃꯨꯛ ꯍꯥꯏꯗꯣꯛꯑꯒꯦ. ꯆꯠꯂꯨꯈꯤꯒꯦꯀꯣ. Mama, nang layering matamdali. Yam nungay ba ni Mama? Nang bukaram kanda lagto ng Mama. Ay nangay ba yam wari Mama?
ꯄꯨꯡꯁꯤꯗꯤ ꯑꯥ ꯌꯧꯔꯦꯅꯦ 이만하거든 하이버디 시기 스쿨세 줍니다. 호지포 락티네. 혼자 라디노 마이크랍니다. ꯗꯥꯃꯩꯔꯥꯕꯅꯤꯅꯦ ꯃꯥꯗꯤ ꯁꯤꯗ ꯀꯅꯥꯅ ꯍꯥꯏꯗꯅ ꯌꯧꯁꯤꯜꯂꯛꯏꯕ ꯑꯁ ꯊꯝꯕꯥꯜ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯀꯩꯅꯣ ꯉꯁꯤꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯆꯜꯂꯤꯕ ꯄꯥꯎꯈꯣꯡꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯥꯎꯈꯣꯡꯅꯣꯅꯦ ꯊꯝꯕꯥꯜ ꯃꯗꯣ ꯅꯪꯅ ꯍꯥꯟꯅ ꯈꯜꯍꯧꯕ ꯌꯥꯗ꯭ꯔꯣ ꯅꯨꯄꯤꯕꯨ ꯁꯥꯟꯅꯄꯣꯠꯀꯨꯝꯅ ꯈꯟꯕ ꯑꯩꯕꯨ ꯁꯥ ꯁꯟꯗꯧꯅ ꯈꯟꯕ ꯅꯪꯒꯤ ꯅꯌꯨꯝꯗꯨꯗ ꯂꯩꯔꯦ ꯅꯪꯅ ꯉꯝꯃꯅꯤ ꯃꯇꯥꯒꯨꯝ ꯅꯈꯨꯠ ꯆꯜꯂꯦ ꯃꯇꯥꯒꯨꯝ ꯅꯪꯅ ꯄꯦꯟꯅ ꯑꯣꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯃꯛ ꯂꯦꯞꯈ꯭ꯔꯦ ꯃꯗꯨ ꯌꯥꯔꯣꯏ ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯒꯤ ꯏꯌꯥꯏꯊꯛꯇ ꯁꯥꯠꯀꯗꯕ ꯊꯝꯕꯥꯜꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯃꯣꯏꯗ ꯉꯥꯟꯕ ꯌꯥꯔꯣꯏ ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯊꯝꯕꯥꯜꯅꯤ ꯅꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩ ꯅꯪꯕꯨ ꯊꯤꯗꯨꯅ ꯂꯥꯛꯄꯅꯤ ꯊꯤꯕꯁꯨ ꯐꯪꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯦꯁꯥꯏꯗꯨꯅ ꯅꯪꯒꯤ ꯗꯤꯇꯦꯜꯁ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯤ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥꯗꯣ ꯑꯗꯨꯗꯁꯨ ꯅꯪꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯂꯧꯅꯝꯒꯤ ꯂꯥꯡ ꯊꯥꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯇꯥꯠ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯇꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯄꯤꯔꯛꯑꯅꯨ ꯊꯝꯕꯥꯜ ꯅꯪꯅ ꯉꯥꯡꯉꯤꯗꯨ ꯀꯩꯅꯣ ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯊꯝꯕꯥꯜꯅꯤ ꯅꯪꯒꯤ ꯑꯣꯏꯗꯕꯗꯣ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯊꯝꯕꯥꯜ ꯃꯗꯨ ꯍꯥꯏꯒꯅꯨ ꯑꯩ ꯈꯪꯉꯦ ꯑꯩ ꯅꯪꯉꯣꯟꯗ ꯁꯣꯏꯕ ꯈꯔ ꯂꯩꯈ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯥꯜꯂꯤ ꯍꯥꯏꯖꯔꯤꯗꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯀꯩꯗꯧꯕꯒꯤ ꯊꯝꯕꯥꯜ ꯅꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯩꯀꯣꯜꯁꯦ ꯂꯩꯀꯪꯂꯥ ꯑꯣꯜꯂꯦ ꯊꯝꯕꯥꯜ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯅꯪ ꯑꯃꯨꯛꯇꯗꯤ ꯍꯜꯂꯧ ꯀꯩꯗꯧꯕꯒꯦ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯊꯣꯛꯔꯣꯏ ꯑꯩꯅ ꯂꯦꯞꯈꯤꯕ ꯈꯣꯡꯐꯝꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯣꯡꯉꯔꯣꯏ ꯆꯠꯀꯦ ꯍꯟꯗꯣ ꯅꯁꯛꯇꯨꯒ ꯃꯆꯥ ꯊꯣꯏꯕꯤ ꯀꯩ ꯈꯜꯂꯤꯅꯣ ꯀꯩꯁꯨ ꯈꯟꯗꯤꯌꯦ ꯀꯩꯅꯣꯝꯃ ꯈꯟꯕ ꯃꯥꯜꯂꯤꯗ ꯅꯪꯁꯦ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ ꯀꯩꯅꯣꯝꯃ ꯈꯟꯕ ꯃꯥꯜꯂꯤ ꯑꯩꯅ ꯅꯣꯏ ꯌꯨꯝꯗ ꯂꯩꯕꯁꯤꯕꯨ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯤꯅꯤ ꯂꯥꯛꯄꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯃꯥ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯇꯨꯝꯃꯝꯗꯥꯏꯗ ꯏꯁꯩ ꯅꯨꯡꯁꯤꯕ ꯁꯥꯛꯑꯒ ꯑꯩꯕꯨ ꯁꯨꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯁꯛꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯃꯃꯥ ꯂꯩꯇ꯭ꯔꯁꯨ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯣꯏ ꯃꯃꯥꯅ ꯁꯛꯄꯗꯒꯤꯗꯤꯅꯦ ꯑꯩꯅ ꯁꯛꯄꯅ ꯍꯦꯟꯅ ꯐꯖꯗꯣꯏꯅꯤ ꯅꯪꯅ ꯇꯨꯝꯃꯝꯗꯥꯏꯗꯅꯦ ꯅꯨꯡꯁꯤꯕ ꯏꯁꯩ ꯁꯛꯑꯒ ꯅꯪꯕꯨ ꯁꯨꯝꯗꯣꯏꯅꯤ ꯑꯁꯦꯡꯕꯩꯔꯣꯅꯤꯅꯦ ꯑꯁꯦꯡꯕꯩꯅꯦ ꯑꯉꯥꯡꯁꯤꯅ ꯀꯅꯥꯒꯤ ꯑꯣ ꯁꯤꯡꯈꯩꯒꯤ ꯃꯆꯥ ꯑꯣꯏꯕ ꯇꯥꯏ ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯆꯪꯒꯨꯝꯁꯤꯔꯥ
ꯑꯩ ꯁꯪꯕꯅ ꯆꯨꯝꯒꯅꯤ ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯃꯉꯣꯟꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯕꯅ ꯐꯒꯅꯤ ꯊꯝꯕꯥꯜ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯁꯤꯜꯂꯣ ꯑꯉꯥꯡꯁꯤꯗ ꯀꯅꯥꯒꯤ ꯅꯠꯇꯦ ꯊꯝꯕꯥꯜ ꯑꯩꯅ ꯎꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ 시부 ꯀꯩꯅꯣꯕ ꯑꯩꯅ ꯎꯔꯤꯁꯤꯕꯨ ꯑꯉꯥꯡꯁꯤ ꯀꯅꯥꯒꯤꯅꯣ ꯊꯝꯕꯥꯜ ꯂꯥꯛꯑꯣ ꯌꯨꯝ ꯆꯠꯂꯁꯤ ꯀꯩꯗꯧꯕꯒꯦ ꯅꯪ ꯂꯩꯇꯕꯗꯅꯦ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯄꯨꯟꯁꯤꯁꯤ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯊꯝꯕꯥꯜ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯌꯨꯝ ꯄꯥꯟꯕꯁꯤꯕꯨ ꯐꯥꯒꯤꯔꯕ ꯇꯥꯃꯣ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯑꯉꯥꯡꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯀꯔꯤ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯅ ꯑꯩꯒꯤ ꯄꯨꯝꯅꯃꯛ ꯑꯣꯏꯔꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯄꯤꯔꯅꯨ ꯄꯨꯟꯁꯤꯁꯦ ꯋꯥꯕ ꯌꯥꯕ ꯀꯌꯥ ꯋꯥꯔꯛꯈ꯭ꯔꯦ ꯈꯤꯇꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯀꯩꯗꯧꯔꯒꯦ ꯑꯣꯠꯄ ꯌꯥꯕ ꯀꯌꯥ ꯑꯣꯠꯂꯕ ꯅꯠꯇ꯭ꯔꯣ ꯄꯦꯜꯂꯝꯃꯅꯤ ꯅꯅꯤꯡ ꯊꯨꯡꯉꯝꯃꯅꯤ ꯑꯩꯕꯨ ꯈꯤꯇꯗꯤ ꯐ꯭ꯔꯤ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩ ꯆꯠꯂꯒꯦ ꯃꯆꯥ ꯊꯣꯏꯕꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯊꯝꯕꯥꯜ ꯊꯝꯕꯥꯜ ꯉꯥꯏꯈꯣ ꯊꯝꯕꯥꯜ ꯋꯥꯔꯤ ꯐꯖꯅ ꯁꯥꯈꯤꯁꯦ ꯊꯝꯕꯥꯜ ꯉꯥꯏꯈꯣ ꯑꯁ ꯅꯪ ꯁꯤꯗꯤꯕ ꯊꯥꯗꯣꯛꯁꯦ ꯅꯪ ꯇꯧꯁꯦ ꯀꯩꯅꯣ ꯍꯛꯆꯥꯡꯒ ꯇꯞꯇ ꯄꯥꯏꯔꯗꯅ ꯃꯤ ꯎꯁꯤꯠꯇꯕ ꯅꯪ ꯇꯧꯁꯦ ꯀꯩꯅꯣ ꯍꯥ ꯅꯪ ꯇꯧꯁꯦ ꯀꯩꯅꯣꯕ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯃꯕꯦꯝꯃ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯑꯝꯃꯒ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯄ ꯌꯥꯔꯣꯏ ꯊꯝꯕꯥꯜ ꯅꯪꯗꯤ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯒꯗꯕꯅꯤ ꯃꯗꯨ ꯅꯪ ꯅꯍꯥꯟꯅ ꯈꯜꯂꯧꯕ ꯀꯩꯗꯧꯒꯦ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯠꯂꯤꯁꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯁꯥꯎꯔꯤꯗꯣ ꯑꯩ ꯃꯔꯝ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯅꯪꯒꯤ ꯅꯆꯦꯗꯣ ꯅꯪꯒꯤ ꯌꯨꯝꯗ ꯑꯩ ꯄꯨꯔꯒ ꯂꯥꯛꯀꯅꯤ ꯅꯪꯒꯤ ꯅꯐꯝꯗ 마부 랄리나 쿠르만가니 아두가 이게 더 아이들이 헨비 틈말랑고 이코에도 못 부가니 마두 핵감들어봐 이게 더 아이 망하세 낭기나 봄도 깎가니 마담도 주수 낭나 이부 야들어봐 아이는 낭부 누시보게 되면 아이는 까다이 복도 오번가 무게 해보도 낭 잡자는 큰거니 다메라바 아이 낭부 누시다바디 나테 아이기 다모이데소 낭기 맘이 차오나 다키바니 아두부 모두 뽐나 먹도 낭기 나쿠두나 땅고이 따나 망한키바니 마차 토이비 잘라시라 다 백시다 레자리 그래 ꯊꯝꯕꯥꯜ ꯅꯪ ꯂꯥꯛꯄꯗꯒꯤꯗꯤ ꯌꯨꯝꯁꯦ ꯅꯪꯅ ꯄꯨꯡꯉꯥꯟ ꯉꯥꯟꯍꯜꯂꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯥꯛꯄꯗꯒꯤꯗꯤ ꯑꯑꯣꯟꯕꯒꯤ ꯑꯑꯣꯟꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯋꯥꯈꯜꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯏꯆꯥꯒꯤꯁꯨ ꯃꯅꯤꯡ ꯊꯨꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯦꯗꯅ ꯂꯥ ꯆꯥꯊꯣꯏꯕꯤ ꯅꯪ ꯁ꯭ꯀꯨꯜ ꯆꯠꯇꯣꯔꯕꯣ ꯍꯣꯏ ꯄꯥꯕꯨꯡ ꯅꯤꯅꯦ ꯅꯪꯗꯤ ꯌꯥꯝ ꯐꯩꯉꯣ ꯑꯩꯈꯣꯏ 마디 안 팠대 니네디 아이고 ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯧꯕꯤ ngasiꯗꯒꯤꯗꯤ nene kauranu mama kauro ꯄꯥꯕꯨꯡꯅ ꯉꯥꯡꯉꯗꯤ ꯍꯩꯃꯥ ꯀꯩꯗꯧꯕꯩ ꯉꯥꯡꯗꯣꯏꯅꯣ ꯃꯃꯥ ꯍꯥꯏꯁꯦ ꯌꯥꯝ ꯆꯨꯝꯈ꯭ꯔ ꯄꯣꯠꯅꯤ ꯉꯁꯤꯗꯒꯤꯅꯦ ꯍꯧꯖꯤꯛꯃꯛꯇꯒꯤ ꯅꯦꯅꯦ ꯀꯧꯕ ꯌꯥꯗꯦ ꯃꯃꯥ ꯀꯧꯒꯗꯕ ꯈꯪꯉꯤꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯊꯝꯕꯥꯜ ꯐꯖꯅ ꯂꯩꯔꯝꯃꯨ ꯑꯉꯥꯡꯁꯦ ꯑꯩ ꯊꯕꯛ ꯊꯣꯛꯄꯗ ꯁ꯭ꯀꯨꯜ ꯐꯥꯎꯕ ꯊꯥꯗꯕꯤꯔꯝꯃꯒꯦ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯆꯧꯒꯤꯒꯦ ꯂꯥꯛꯑꯣ 따모! 저거로! 낭 레이드기네 누시는 발람을 그렇게 힘도 뿌까이까야 되는 어찌게 까이까야 되는 어찌게 슈딩하는 파수도 되려보는 빠드니 마부 그림을 떠오르잖아 나들어들이 낭 쉬어이 거기 힘도 들리네 나 저거로! 저거로! 야 저거로! 마 저거로! 보부 욕설라 저거! 저거! 시들리고 그림을 떠오르잖아 담아 아이는 무엇이 보고 오더래 라오 윰도 잘라시 나오고도 오게 때려 쫓지마 미이 윰들 아가 아이 루프리시드 윰 잘라시려고 하이나 그나그나 노이보 알람은 반다면 윰을 하노 에이 걔는 낭이다 낭 마시가나 노캄브라
마시 아이기 누피니. 아이기 누피! 아이기 누피! 아이기 누피니! Kanagi nupi, nang na igi punsi da sugam na yeli se kaigino. Ai bu manghan ba penjibo. Ai igi punsi se, lekha ta na manghan ba penjibo. Nasak to, tuguchai, nang se. Ai gi pham dagi sekre haina khalabane. Yare chalo. Chakro chalo. Thambal. Adu nai kanu. Nang ai bu thadok tu na chat ki biaro. Ai shoi kre. Nang se. Ai gi thamoi nung gi thambal ni. Ngasi mau nang bu ai na kautri. Lao thambal. Yum da selasi. Nang adum na togun. Thambal. Imaduna shiram dai mi kuptuda. Nangi na kutu pairaga ingonda shina biramba natra. Nang adum na togun. Nang sorrow no se. Ai shoi kreba yum chase. Nang leita ba yum do ihang hangi thambal. Yum chase. Inaw. Nasiyan soy kibalhan kibab kaya layabas. Nasebo amukta ngapiyo. Ay na hayos diya bido na. Inaw yung nagsalase. Nang saur. Ay ko'y bani hanagipon sinong nalayrase. Natradi. Ay amwara ni inaw. Iche, ai yumduda amuk hanala aro. Yare! Ngasi gi dumitane. Nang na thiem ga na nanu pisi yumdu du pura kadamane. Madu hengamdra ba. Ai gi yumdu dane. Nangi khongol tamam nei roi. Ai na haise. Shin last warning. Kailan ma'am to siya? Ha? Yung sino ma'am to siya mo kayo? Jay, para sa ay gijo. Sida mayam laga malaw nang salugay to siya kayo. Kana na matong mo sa kande. Tambarse, ay gino pinalo salaga. Ay 좀 siya tamaba. Yung sige mo, matong mo kang na parang nang masarada. Namani ay harji pazani ya na pagani. Yung siya salog yang tono jaga. Makata na yung siya lele budine. Tonin du tolok mayam tolok pusiya. Yarcho. Ai thamal pudu de chalo hai. Oh. Anam yam kan mai wane ba. Ibu mo nang singa lai ma namai kale de ko. Mi gi no pi pudu de. Chalo chalo. Nuai no. Nuai no. Ai de ko ba. Ay, yung siya ay kamo na tama. Hoy! Kaya poke. Kaya poke. Ay, bisa na poke. Ay, babe. Ay, babe. Ay, babe. Ay, babe. Ay, babe. Ay, logo na beda. Ay, bisa. Hado piyo. Hado mai ka no ba. Sok no ba dai. To ba se tamo. Tamo. To no ba. Tamo. Chalashi. Ai na noi boy na hai. Nang chalashi ba. Nang yum da chalashi ba. Hana do na. Ai khoi ma se nung shi chana na pan na ro se ta ba. Ai na ai sham tu yam yu ka do ka ta ba. Nang le ta da. Ai yam wa re ta ba. Ai dagi yumda amuk hanala aro. Nangi magi roi ba mi kop to da. Aigi kutse paiduna nangbu hamda sina biramane thamar. Aina haisha yabiyu kido pagi thamar. Nangdi kanagi sumanakta leiba yaru ye thamar. Aigi tamoigi senglaba yai nongsida. Tamoigi thamaloina satkadabani. Lao. Salasi lao thamar. Aina lepliba mafam asina aigi punsigi aroiba mafam oigani. Fam asida aigi mongpham soigani. Thamar. Pare. Mama, nang sakit no mama. Nang aku dah lari ni hai dah. Icha thoibi, mama nang bu thadok lam laga. Mafam kai de su chatloye. Thambal. Ai khangi. Ai khanta udo bi ku pamana. Nangi mangro ba punchida. Apa ba chumba lambi da. Lamjing lam tak pi tana. Mioi ba moina. Miya mara tu dilan ba pamki. Ai khangi. Ai shodo yam na minung shi yau da ba bi dilat. Na koi ki mongse. Ai yeng ba am white. Ai na mara moraga. Ai na mara moraga. Mi gi yumban ka hen ba. Ai pam. Thambal. Yego. Ai punchi shi.
ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯉꯍꯥꯟꯃꯈꯩ ꯅꯥꯏꯇꯣꯝ ꯇꯥꯗꯨꯅ ꯂꯥꯛꯑꯕꯅꯤ ꯍꯧꯖꯤꯛꯁꯨ ꯅꯥꯏꯇꯣꯝ ꯇꯥꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯅꯧꯕ ꯈꯣꯡꯆꯠ ꯅꯠꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯠꯇꯅ ꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯒꯗꯕꯅꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯅꯣꯏꯕꯥꯅꯤꯗꯤ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯊꯝꯕꯥꯜ ꯂꯥꯛꯑꯣ ꯅꯪ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯣ ꯂꯥꯛꯑꯣ ꯁꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ ꯊꯝꯕꯥꯜ ꯑꯩꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯐꯝ ꯑꯣꯏꯒꯅꯤ ꯐꯔꯦ ꯐꯔꯦ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯉꯁꯤꯗꯒꯤꯗꯤ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯈ꯭ꯔꯔꯣꯏ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯣ Inaw, nasina aroiba oina amukka haijari. Aikhoina soikiba lankiba kaya leirabasu. Inaw na ngakpiduna. Aikhoi masen hana dauna nungsi janana palarus lao inaw. Tharo, wa makatarano. Jasi. ꯑꯩꯉꯣꯟꯗ ꯌꯦꯡꯉꯨꯁꯦ ꯊꯝꯕꯥꯜ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯀꯞꯀꯅꯨꯁꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯁꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯂꯦꯞꯄꯗꯕꯅꯤ ꯅꯪꯒꯤ ꯃꯤꯠꯀꯤꯞ ꯑꯩ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯇꯥꯜꯂꯔꯣꯏ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ